Manipur Jal Jeevan Mission 2.0 thabakta onthoknanabagi matangda ngasi Ministry of JAL SHAKTI amasung Manipur lengaki marakta ngasi Memorandum of Understanding ama KHUTYEK PINAKHRE hiramasi matangda Chief Minister gi Secretariat ki press thadrok pachirol mana hai ngasi pangthokiba MoU KHUTYEK pina baduda JAL SHAKTI gi Union Minister CR Patil Manipur gi Chief Minister Y Khemsan Deputy Chief Minister soiriba Public Health Engineering ki Minister in charge Losi Diko India lengaki Department of Drinking Water and Sanitation gi Secretary Asok ke mina amati atai makok thongba official kyana saruk yaki MoU pina na vadu gamari leinana Chief Minister Y Khemchana lebaga sigi khungangi mafam singda thaknana bagi afabe ising fanghana bagi pandamda Jal Jeevan Mission 2.0 ase ningthina sem sarba thorang amani atopada infrastructure sing semgat sagat padagi haukiba mission asing asidi miyamda tungkoina madi lengdana chatnagadaba service amoire Jal Jeevan Mission 2.0 asida mapum phaba service fangan magi thazaba piba khaknatana Suzalam Vara Digital Framework clear operation and maintenance policies amadi senthang pithabagi thorangda semdok semjin tawduna miyamna mapum oinana bathazaba sing supiri JJM asi lenga ki scheme ama oibigi mathakta Viksit Bharat 2047 gi pandam asi fangnana bagi lambi ama soiraklibani haiba mission asi Manipura mapum phana thabak paikhatna na bohna bada pangba yaba mateng pumnamak pangani loinana JJM 2.0 da thamliba pandam asi fangnana bohna bada sir lengang na angam bathak to hotna gani haina Chief Minister Y Khemchana makhatana phongduke